ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯣꯡꯃꯩꯀꯥꯞꯄꯝ ꯒꯤꯇꯥꯟꯖꯂꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯃꯅꯤ ꯀꯧꯕ ꯃꯔꯨꯞ ꯑꯃꯒ ꯑꯃꯨ ꯀꯧꯕ ꯃꯔꯨꯞ ꯑꯃꯒ ꯃꯇꯥꯎ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯗꯦ꯫ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯃꯇꯧꯒꯨꯝ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯊꯥꯅꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯑꯍꯜ ꯐꯥꯎꯕꯅ ꯂꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯃꯈꯣꯏꯅ ꯊꯑꯣꯏꯅ ꯇꯥꯔꯨꯗꯦ꯫ ꯅꯣꯡꯃ ꯃꯅꯤ ꯑꯃꯗꯤ ꯑꯃꯨ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯁꯤꯡ ꯆꯟꯕꯒꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯃꯗꯨꯗ ꯑꯃꯨꯅ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯃꯅꯤ, ꯑꯩꯈꯣꯏ ꯕꯥꯅꯤꯕꯨ ꯁꯤꯡ ꯈꯔ ꯆꯟ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯔꯩꯕ ꯊꯕꯛ ꯈꯔꯁꯨ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯕꯣ? ꯃꯅꯤꯅ ꯆꯨꯝꯃꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯗꯤ ꯄꯨꯛꯆꯥꯛꯀꯤ ꯂꯝꯕꯤ ꯇꯠꯇꯅꯕ, ꯆꯈꯥꯎ ꯍꯥꯡꯗꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯒꯗꯣ ꯑꯣꯏꯗꯧꯕ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨ ꯏꯇꯥꯎ, ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯀꯔꯝꯕ ꯁꯤꯟꯐꯝ ꯄꯥꯏꯁꯦ ꯍꯥꯏꯕꯅꯣ? ꯑꯃꯨꯅ ꯏꯇꯥꯎ, ꯊꯕꯛ ꯑꯃꯗꯤ ꯂꯩ꯫ ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯊꯕꯛꯁꯤ ꯆꯠꯀꯦ ꯍꯥꯏꯕꯗ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯁꯤꯅꯤ꯫ ꯀꯔꯤ ꯊꯕꯛꯅꯣ ꯌꯨꯝꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛꯁꯤꯕꯣ? ꯏꯇꯥꯎ, ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯈꯨꯟꯗꯣꯟꯒꯤ ꯃꯥꯝꯃ ꯏꯕꯣꯕꯤꯗꯣ ꯈꯪꯉꯤꯗꯅ? ꯑꯧ ꯈꯪꯉꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯝꯃ ꯏꯕꯣꯕꯤꯗꯣ ꯑꯅꯥꯕ ꯀꯟꯅ ꯍꯧꯔꯛꯇꯅ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯕꯗ ꯑꯋꯥꯕ ꯑꯣꯏ꯫ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯗꯤ ꯃꯥꯏꯕ ꯁꯥꯕ ꯑꯈꯪꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗꯣ꯫ ꯏꯕꯨꯕꯣꯛ ꯏꯇꯣꯅ ꯈꯨꯜꯁꯦ ꯄꯨꯔꯝꯕꯗꯣ ꯏꯕꯨꯕꯣꯛ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯔꯦꯗꯣ꯫ ꯑꯗꯨꯅ ꯊꯪꯅꯕ ꯈꯨꯜ ꯇꯥꯅ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯀꯧꯅꯔꯨꯏ꯫ ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯃꯥꯏꯕ ꯁꯥꯕ ꯇꯝꯁꯤꯁꯤꯔꯥ? ꯃꯥꯅꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯅꯍꯥꯕꯨꯗꯤ ꯌꯥꯝꯅ ꯑꯣꯏꯔꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯅꯍꯥꯅ ꯁꯤꯒꯨꯝꯕꯁꯦ ꯍꯩꯖꯤꯟꯕ ꯈꯪꯖꯤꯟꯕꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯈꯨꯜꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗ ꯌꯥꯅꯅꯕ ꯍꯥꯏꯅꯔꯁꯤ꯫ ꯑꯗꯨꯒ ꯆꯤꯡꯀꯣꯏꯔꯦꯜ ꯈꯨꯜꯒꯤ ꯑꯐꯥꯎꯕ ꯃꯃꯤꯡ ꯂꯩꯔꯕ ꯏꯄꯨ ꯊꯧꯖꯥꯜꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯍꯥꯏꯖꯔꯨꯔꯁꯤ꯫ ꯃꯅꯤꯅ ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯅꯇꯥꯎꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯈꯨꯜꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯃꯇꯦꯡꯁꯨ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯍꯩ ꯍꯩꯍꯧꯕ ꯀꯥꯟꯅꯕ ꯊꯕꯛꯅꯤ ꯊꯤꯟꯊꯔꯒꯨꯝꯁꯤ ꯏꯇꯥꯎ꯫ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯅꯕ ꯇꯧꯁꯤ꯫ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗꯣ ꯌꯥꯅꯅꯕ ꯍꯥꯏꯅꯔꯨꯔꯁꯤ꯫ ꯐꯠꯇꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯑꯃꯨꯅ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯑꯃꯨ ꯑꯃꯗꯤ ꯃꯅꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯥꯏꯕ ꯇꯝꯕ ꯆꯠꯄꯒꯤ ꯑꯌꯥꯕ ꯂꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯕꯤꯔꯛꯂꯝꯃꯤ꯫ ꯑꯃꯨ ꯑꯃꯗꯤ ꯃꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯤ ꯑꯃꯨ ꯑꯃꯗꯤ ꯃꯅꯤ ꯃꯥꯒꯤ ꯄꯣꯠ ꯃꯌꯣꯝ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯊꯣꯔꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯤꯒꯤ ꯈꯣꯡꯅꯥꯡꯗꯨꯗ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯆꯤꯡꯀꯣꯏꯔꯦꯜ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯟꯗꯣꯜ ꯌꯧꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯃꯅꯤ, ꯏꯕꯨꯡꯉꯣ ꯑꯃꯨ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯣꯝꯗꯅꯣ ꯈꯨꯜ ꯂꯥꯟꯅ ꯆꯠꯅꯕ ꯊꯣꯔꯛꯂꯤꯕꯁꯤꯕꯣ? ꯅꯈꯣꯏꯕꯨ ꯑꯃꯥꯏꯕ ꯇꯝꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯔꯣ? ꯑꯃꯨꯅ ꯑꯧ ꯈꯨꯔꯥ꯫ ꯐꯩ, ꯃꯗꯨꯁꯨ ꯑꯐꯕ ꯊꯕꯛꯅꯤ꯫ ꯅꯈꯣꯏ ꯅꯍꯥꯟꯅ ꯑꯁꯨꯝꯅ ꯇꯤꯡꯈꯣꯡ ꯂꯥꯏꯈꯣꯡ ꯊꯤꯔꯛꯂꯗꯤ ꯈꯨꯔꯥꯗꯤ ꯅꯨꯡꯉꯥꯏꯅꯦ꯫ ꯑꯗꯨ ꯏꯕꯨꯡꯉꯣ ꯈꯣꯏ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯒꯗꯧꯔꯤꯕꯅꯣꯅꯦ? ꯃꯅꯤꯅ ꯈꯨꯔꯥ, ꯏꯇꯥꯎ ꯑꯃꯨꯒ ꯑꯩꯒꯗꯤ ꯄꯨꯟꯁꯤꯒꯤ ꯂꯥꯞꯅꯔꯣꯏꯗ꯫ ꯑꯩꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯛꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯅꯗꯦ, ꯂꯩꯁꯨ ꯂꯩꯔꯣꯏ꯫ ꯑꯃꯨꯅ ꯑꯃꯨꯛ ꯈꯨꯔꯥ, ꯃꯔꯨꯞ ꯍꯥꯏꯕꯁꯤꯕꯨ ꯉꯁꯤ ꯍꯌꯦꯡ ꯈꯛꯀꯤ ꯂꯣꯏꯅꯒꯗ꯭ꯔꯅꯦ? ꯑꯍꯜ ꯑꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯔꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯗ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯥꯅꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯥ ꯑꯅꯤꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣꯀꯣ꯫ ꯑꯧ ꯈꯨꯔꯥ, ꯅꯆꯥꯁꯤꯡ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯤꯡꯀꯣꯏꯔꯦꯜ ꯈꯨꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦꯗꯣ꯫ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯊꯧꯖꯥꯜꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯥꯛꯏ꯫
ꯃꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤꯖꯥ ꯑꯃꯅ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯄ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯤ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯏꯆꯜ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ꯫ ꯏꯕꯨꯡ, ꯀꯅꯥ ꯍꯪꯕꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯨꯄꯤꯖꯥꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯃꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ, ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯨꯡ, ꯀꯅꯥ ꯍꯪꯕꯤꯒꯦ ꯍꯥꯏꯕꯅꯣ? ꯏꯆꯜ, ꯈꯨꯜꯁꯤꯒꯤ ꯑꯃꯥꯏꯕ ꯑꯣꯖꯥ ꯊꯧꯖꯥꯜꯒꯤ ꯌꯨꯝꯁꯤꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯌꯨꯝ ꯊꯤꯖꯔꯛꯂꯤꯕꯅꯤ꯫ ꯏꯕꯨꯡ ꯈꯣꯏꯅ ꯊꯤꯕꯤꯔꯤꯕ ꯑꯃꯥꯏꯕ ꯊꯧꯖꯥꯜ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯄꯥꯕꯅꯤ꯫ ꯇꯨ ꯃꯥꯡꯗ ꯎꯔꯤꯕ ꯈꯣꯡꯅꯥꯡꯁꯦ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯏꯕꯨꯡ ꯅꯆꯜꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯂꯣ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯆꯜ꯫ ꯃꯅꯤ ꯍꯔꯥꯎꯅ ꯄꯣꯊꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯇꯥꯎꯕꯨ ꯀꯧꯔꯛꯏ꯫ ꯏꯇꯥꯎ, ꯑꯣꯖꯥꯒꯤ ꯌꯨꯝ ꯈꯪꯂꯤ, ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯃꯨꯅ ꯍꯣꯏ ꯏꯇꯥꯎ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯅꯤ ꯑꯃꯗꯤ ꯑꯃꯨ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯊꯧꯖꯥꯜꯅ ꯃꯆꯥꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯟꯅꯗꯨꯅ ꯂꯥꯛꯄꯗꯨꯗ ꯏꯪꯉꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ ꯑꯅꯤꯁꯤꯗꯤ ꯀꯅꯥꯅꯣ? ꯏꯆꯥꯒꯤ ꯃꯔꯨꯞꯂꯥ? ꯅꯠꯇꯦꯌꯦ ꯄꯥꯕ, ꯏꯕꯨꯡꯁꯤꯡꯁꯦ ꯄꯥꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯍꯦ, ꯏꯆꯥꯒꯤ ꯃꯔꯨꯞ ꯅꯠꯇꯕ? ꯏꯆꯥꯁꯥ, ꯂꯥꯛꯑꯣ꯫ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯑꯃꯨ ꯃꯅꯤ ꯇꯣꯡꯂꯤꯕ ꯐꯦꯅꯥꯠ ꯑꯗꯨ ꯆꯨꯔꯤ ꯃꯈꯥꯗ ꯊꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯃꯥꯡꯒꯣꯜ ꯀꯥꯔꯛꯏ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ꯫ ꯌꯥꯔꯦ, ꯏꯆꯥꯁꯤꯡꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯕꯨ꯫ ꯃꯅꯤꯅ, ꯑꯣꯖꯥ, ꯅꯆꯥꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯏꯍꯩ ꯇꯝꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨ ꯑꯣꯖꯥ, ꯅꯆꯥ ꯑꯩꯈꯣꯏ ꯏꯍꯩ ꯇꯝꯖꯒꯦꯕ, ꯈꯨꯜꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯍꯟꯕꯤꯌꯨꯒꯕ꯫ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ? ꯑꯗꯨꯕꯨ ꯏꯆꯥꯅꯤꯅ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯏꯄꯥꯒꯤ ꯅꯥꯛꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯂꯤꯕ꯫ ꯏꯄꯥꯅ ꯌꯥꯏ, ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏ ꯑꯁꯤꯒꯨꯝꯕ ꯂꯩꯔꯝ ꯇꯤꯜꯂꯝ ꯇꯥꯁꯤꯟꯒꯦ ꯍꯥꯏꯕꯁꯦ ꯐꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯁꯥ, ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ꯫ ꯅꯈꯣꯏꯅ ꯅꯕꯨꯛꯅꯤꯡ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯐꯠꯇꯕ ꯂꯝꯕꯤꯗ ꯇꯝꯂꯤꯕ ꯅꯍꯩꯁꯦ ꯂꯣꯏꯅꯈ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯃꯥꯡꯂꯦꯗꯣ꯫ ꯑꯃꯨꯅ, ꯑꯣꯖꯥ, ꯅꯆꯥ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯥꯏꯆꯣꯞꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯖꯔꯣꯏ꯫ ꯐꯔꯦ, ꯏꯆꯥꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯂꯦꯞꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯊꯥ ꯈꯔꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯣꯀꯣ꯫ ꯐꯒꯅꯤ ꯑꯣꯖꯥ, ꯅꯆꯥꯈꯣꯏꯅ ꯑꯣꯖꯥꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯂꯩꯔꯕꯁꯨ ꯄꯥꯡꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯆꯦꯡ ꯍꯦꯟꯖꯥꯡꯁꯨ ꯄꯨꯖꯔꯛꯂꯤ, ꯂꯧꯁꯤꯟꯕꯤꯌꯨ ꯑꯣꯖꯥ꯫ ꯏꯍꯦ, ꯏꯆꯥꯁꯤꯡꯁꯤꯗꯤ ꯍꯦꯛꯇ ꯄꯣꯠꯌꯣꯝ ꯊꯧꯌꯣꯝ ꯇꯧꯗꯨꯅ ꯂꯥꯛꯂꯦꯗꯅ꯫ ꯏꯆꯥꯅꯤ ꯂꯩꯔꯤꯉꯩ ꯏꯄꯥꯒꯤ ꯄꯥꯡꯍꯟꯒꯗꯕ ꯊꯕꯛ ꯀꯌꯥ ꯂꯩ꯫ ꯏꯄꯥ ꯀꯣꯟꯅ ꯇꯥꯛꯂꯒꯦ꯫ ꯌꯦꯡꯉꯨ, ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯪꯒꯣꯏꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯑꯩꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯩꯐꯝꯅꯤ꯫ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯄꯣꯊꯥꯖꯔꯣꯀꯣ꯫ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨ ꯃꯅꯤ ꯍꯔꯥꯎꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯊꯧꯖꯥꯜꯅ ꯃꯊꯪ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯀꯌꯥꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯤ꯫ ꯑꯃꯨ ꯃꯅꯤ ꯃꯈꯣꯏꯅꯤꯁꯨ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯖꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯁꯪꯕ ꯃꯇꯝꯗꯁꯨ ꯑꯣꯖꯥꯒꯤ ꯃꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯁꯨꯕꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧ ꯀꯌꯥꯗꯨ ꯎꯔꯒ ꯑꯣꯖꯥ ꯊꯧꯖꯥꯜꯁꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯑꯁꯨꯝ ꯀꯨꯏꯅ ꯊꯥꯕꯨꯝ ꯑꯍꯨꯝ ꯐꯥꯅ ꯂꯩꯔꯛꯂꯕꯗ ꯑꯣꯖꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒ ꯃꯅꯤ ꯑꯃꯨ ꯃꯈꯣꯏ ꯀꯣꯏꯅꯗ ꯂꯣꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯅꯤꯒꯅ ꯍꯦꯟꯅ ꯂꯣꯟꯇꯤꯟꯅꯕꯒꯨꯝ ꯇꯧꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯣꯖꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯃꯨ ꯑꯃꯗꯤ ꯃꯅꯤꯕꯨ ꯀꯧꯗꯨꯅ, ꯏꯕꯨꯡ ꯑꯅꯤꯕꯨ ꯂꯩꯇꯕ꯭ꯔꯣ? ꯃꯅꯤ ꯊꯣꯔꯛꯇꯨꯅ, ꯏꯆꯥ, ꯀꯔꯤ ꯂꯩꯔꯦ? ꯏꯕꯨꯡ, ꯍꯌꯦꯡꯁꯦ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯄꯥ ꯏꯃꯥ ꯑꯅꯤꯒꯤ ꯆꯍꯤꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯍꯧꯔꯒꯅꯤ꯫ ꯑꯌꯨꯛ ꯉꯦꯟꯗꯥ ꯑꯉꯟꯕꯗ ꯅꯆꯜꯁꯨ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯆꯔꯨꯒꯦ ꯅꯤꯡꯖꯕ꯫ ꯑꯗ ꯈꯨꯜꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯆꯠꯇꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯕꯗ ꯏꯕꯨꯡ ꯑꯅꯤ ꯌꯥꯎꯕꯤꯌꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥ, ꯅꯕꯨꯡꯈꯣꯏ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯅꯤꯅ ꯃꯇꯥꯎ ꯑꯃꯨꯕꯨꯁꯨ ꯍꯧꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯤꯖꯥ ꯃꯥꯒ ꯃꯇꯥ ꯈꯔꯒꯁꯨ ꯊꯣꯔꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯄ ꯍꯧꯏ꯫ ꯑꯃꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯆꯜꯁꯤꯡꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯤꯁꯦ
ꯃꯤꯡ ꯐꯥꯎ ꯈꯪꯗ ꯂꯩꯔꯤꯃꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯃꯉꯥꯅꯤ ꯇꯔꯥꯅꯤ ꯂꯩꯔꯕꯗꯤ ꯌꯨꯝ ꯆꯠꯈꯤꯕ ꯌꯥꯔꯛꯂꯅꯤꯗꯣ ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯆꯨꯝꯕꯅꯤ ꯏꯕꯨꯡꯒꯤ ꯋꯥꯐꯝꯗꯣ ꯏꯕꯨꯡꯈꯣꯏꯁꯨ ꯃꯊꯧ ꯆꯤꯟꯕ ꯉꯥꯛꯇꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯣꯡꯃꯇ ꯀꯔꯤꯃꯇ ꯉꯥꯡꯅꯗ꯭ꯔꯕꯅꯤꯅ ꯃꯤꯡ ꯐꯥꯎꯕ ꯈꯪꯅꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯁꯪꯕꯥꯅꯕꯤ ꯀꯧꯖꯩꯗꯣ ꯑꯩꯒꯤ ꯏꯇꯥꯁꯤꯅ ꯇꯔꯨꯕꯤ ꯑꯗꯨꯒ ꯏꯇꯥ ꯑꯃꯁꯤꯅ ꯄꯥꯟꯊꯣꯏ ꯀꯧꯏ ꯏꯕꯨꯡ ꯑꯅꯤꯒꯤꯗꯤ ꯑꯃꯨꯅ ꯑꯩꯒꯤꯕꯨꯗꯤ ꯑꯃꯨ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯃꯅꯤ ꯁꯣꯝꯗꯅ ꯃꯅꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯆꯥ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯁꯪꯕꯥꯅꯕꯤ ꯍꯥꯏꯕ ꯆꯥꯅꯤ ꯁꯛꯀ ꯃꯤꯡꯂꯦꯟꯒ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯈꯪ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯌꯋꯥ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯣꯡꯕ ꯉꯝꯗ ꯂꯩꯔꯤꯗꯣ ꯑꯁꯨꯝ ꯀꯔꯤꯁꯨ ꯐꯣꯡꯕ ꯉꯝꯗ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯕ ꯇꯥꯔ ꯃꯥꯜꯂꯦ ꯁꯣꯝꯗꯁꯨ ꯁꯪꯕꯥꯅꯕꯤ ꯃꯅꯤꯒꯤ ꯃꯤꯡ ꯇꯥꯔꯒ ꯃꯥꯁꯨ ꯃꯊꯟꯇ ꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯩ ꯑꯣ ꯄꯥꯈꯪ ꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯃꯅꯤ ꯍꯥꯏꯕ ꯃꯒꯨꯟ ꯂꯩ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧꯒ ꯃꯒꯨꯟ ꯂꯩꯕ ꯃꯃꯤꯡꯒ ꯑꯗꯨꯕꯨ ꯅꯨꯄꯤꯆꯥ ꯑꯩꯅ ꯃꯤꯠꯌꯦꯡꯅ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡ ꯊꯃꯣꯏꯁꯤꯅ ꯊꯃꯣꯏꯗꯨꯗ ꯆꯦꯟꯈꯤꯕ ꯅꯨꯡꯁꯤ ꯃꯄꯥꯎꯗꯤ ꯅꯣꯡꯃꯇꯁꯨ ꯈꯪꯕꯤꯗꯦ ꯅꯨꯄꯤꯆꯥ ꯑꯣꯏꯕꯤ ꯑꯩꯅꯗꯤ ꯆꯤꯟꯕꯥꯜ ꯀꯔꯝ ꯀꯥꯡꯒꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤꯗꯤ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯃꯇꯥ ꯑꯅꯤꯗꯨꯅ ꯂꯛꯅꯔꯛꯏ ꯇꯔꯨꯕꯤꯅ ꯀꯔꯤꯅꯣ ꯏꯇꯥ ꯁꯪꯕꯥꯅꯕꯤꯁꯤ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯀꯔꯤ ꯂꯥꯏꯕꯨ ꯑꯣꯛꯅꯔꯕꯅꯣ ꯑꯃꯥꯏꯕ ꯇꯝꯂꯤꯕ ꯏꯕꯨꯡ ꯑꯅꯤꯅ ꯂꯥꯏꯌꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯏ ꯃꯗꯨꯗꯒꯤ ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯌꯥꯝ ꯑꯃꯥꯏꯕ ꯇꯝꯂꯤꯕ ꯏꯕꯨꯡ ꯃꯅꯤꯁꯤꯅ ꯀꯝꯗꯧꯕ ꯃꯥꯗꯤ ꯀꯅꯥꯗ ꯌꯦꯡꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯨꯟꯅ ꯅꯣꯛꯏ ꯇꯔꯨꯕꯤꯅ ꯆꯤꯡꯅꯩꯗ ꯏꯕꯨꯡ ꯃꯅꯤꯒ ꯏꯇꯥ ꯁꯪꯕꯥꯅꯕꯤꯒꯤ ꯃꯇꯧꯁꯦ ꯑꯁꯨꯛ ꯋꯥꯅ ꯑꯣꯝꯗꯨꯅ ꯆꯥꯛꯅꯒꯗꯕꯒꯤ ꯁꯔꯨꯛ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯐꯣꯡꯗꯣꯛꯅꯖꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯅꯣꯛꯏ ꯄꯥꯟꯊꯣꯏꯅ ꯏꯕꯨꯡ ꯑꯃꯨ ꯅꯆꯜꯈꯣꯏꯒꯤ ꯂꯩ ꯈꯤꯇ ꯍꯦꯛꯄꯤꯌꯨ ꯑꯁꯣꯝ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯁꯦ ꯍꯦꯛꯄꯤꯌꯨ ꯍꯣꯏ ꯏꯇꯥ ꯂꯥꯏꯕꯛ ꯐꯕꯤ ꯂꯩꯖꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈꯤ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤ ꯋꯥ ꯉꯥꯡꯂꯛꯏ ꯏꯆꯜ ꯑꯅꯛꯄꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯁꯦ ꯍꯦꯛꯂꯒꯦ ꯍꯌꯦꯡ ꯀꯧꯕ ꯀꯣꯔꯧꯗ ꯆꯤꯡꯉꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯅꯕ ꯅꯤꯡꯉꯣꯜꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯆꯤꯡꯉꯨ ꯃꯥꯅ ꯎꯕꯤꯁꯅꯨ ꯁꯪꯕꯥꯅꯕꯤꯅ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕꯁꯤꯕꯨ ꯆꯤꯡꯉꯨ ꯃꯥꯅ ꯎꯕꯤꯔꯝꯒꯗ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯅ ꯊꯃꯣꯏꯁꯤꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯃꯨꯊꯠꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯏꯆꯜ ꯇꯝꯕ ꯑꯣꯏꯕ ꯑꯩꯍꯥꯛꯁꯨ ꯄꯨꯝꯅꯃꯛ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯍꯩ ꯇꯝꯕ ꯂꯥꯛꯂꯤꯕ ꯑꯩꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯦ ꯆꯨꯝꯂꯣꯏ ꯃꯤꯅ ꯀꯅꯥ ꯀꯅꯤ ꯉꯥꯡꯅꯈꯤꯅꯤ ꯑꯣꯖꯥꯒꯤ ꯃꯥꯏ ꯈꯨꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯅ ꯍꯥꯏꯈꯤꯗꯕꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯉꯁꯤ ꯃꯇꯥꯎ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤꯒꯤ ꯃꯇꯧ ꯎꯔꯒ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯏ ꯃꯍꯥꯛꯅ ꯁꯪꯕꯥꯅꯕꯤꯕꯨ ꯂꯣꯟꯅ ꯈꯟꯖꯕ ꯀꯌꯥ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯤꯉꯩ ꯃꯇꯥꯎꯅ ꯍꯥꯟꯈꯤꯕꯁꯤꯗ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯈꯥꯡꯉꯤ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤꯗꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯃꯅꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯑꯅꯥ ꯂꯥꯏꯌꯣꯛꯄ ꯀꯌꯥꯗ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕ ꯉꯝꯂꯛꯂꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯥꯕꯗ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯂꯥꯌꯦꯡꯍꯜꯂꯤ ꯃꯗꯨꯁꯨ ꯍꯦꯛꯇ ꯐꯩ ꯃꯈꯣꯏ ꯍꯣꯠꯅꯕ ꯀꯟꯕ ꯑꯐꯕ ꯑꯃꯥꯏꯕ ꯑꯣꯏꯔꯛꯄꯁꯤꯗ ꯈꯨꯜ ꯃꯤꯌꯥꯝ ꯍꯔꯥꯎꯔꯤ ꯈꯨꯜ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯅ ꯐꯥꯎ ꯃꯈꯣꯏꯕꯨ ꯀꯧꯅꯔꯛꯂꯤ ꯉꯁꯤꯗꯤ ꯑꯣꯖꯥ ꯊꯧꯖꯥꯜꯒꯤ ꯃꯄꯥꯜꯗꯒꯤ ꯃꯅꯤ ꯑꯃꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯗ ꯅꯣꯡꯃ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯅꯤ ꯑꯃꯨ ꯎꯕꯗ ꯑꯣꯖꯥꯗꯣ ꯍꯔꯥꯎꯅ ꯏꯆꯥ ꯑꯅꯤꯗꯤ ꯊꯥꯖꯗꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯃꯅꯤ ꯑꯃꯨꯛ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯩ ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯅꯆꯥꯒꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯛꯄꯤꯕ ꯀꯌꯥꯗꯨꯅ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯒꯦ ꯑꯣꯖꯥꯅ ꯆꯥꯅꯕ ꯈꯔ ꯊꯤꯜꯂꯨꯁꯦ ꯍꯥꯏꯅ ꯃꯔꯨꯞ ꯑꯃꯨ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ ꯏꯄꯥ ꯄꯦꯜꯂꯦ ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯅꯤꯗꯣ ꯑꯗꯨꯕꯨ ꯏꯆꯥꯁꯥ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯠꯇꯕ ꯍꯥꯏꯕ ꯋꯥꯈꯜ ꯐꯠꯇꯕꯗ ꯆꯥꯡꯌꯦꯡꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨꯀꯣ ꯁꯣꯝꯗꯅ ꯁꯪꯕꯥꯅꯕꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯃꯄꯥ ꯑꯃꯗꯤ ꯑꯃꯨꯛ ꯃꯅꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯇꯥꯔꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯅꯤꯕꯨ
ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯕꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯄꯥꯒꯤ ꯕꯦꯝꯃ ꯊꯣꯡꯖꯦꯜ ꯃꯔꯣꯝꯗꯨꯗ ꯏꯆꯥꯗꯤ ꯀꯩꯗꯧꯔꯤꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯣꯔꯛꯎ ꯂꯥꯛꯎꯅꯦ ꯁꯪꯕꯥꯅꯕꯤ ꯏꯀꯥꯏꯅ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯃꯤ ꯃꯗꯨꯗꯒꯤ ꯃꯄꯥꯅ ꯃꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯊꯕꯥꯜ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯍꯥꯏꯕ ꯂꯥꯛꯍꯜꯂꯣ ꯏꯄꯥ ꯂꯣꯏꯅ ꯈꯪ ꯅꯪꯒꯤ ꯊꯝꯃꯣꯏ ꯏꯆꯥꯒꯤ ꯊꯝꯃꯣꯏ ꯅꯈꯣꯏꯒꯤ ꯅꯤꯡꯕꯁꯦ ꯏꯄꯥꯅ ꯊꯨꯡꯍꯜꯂꯒꯦ ꯏꯄꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯏꯆꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯈꯤꯕꯗꯣ ꯏꯄꯥ ꯄꯥꯝꯃꯤ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯅ ꯌꯥꯖꯕ ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗ ꯃꯊꯟꯇ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯂꯩꯔꯤ ꯇꯤꯡ ꯐꯨꯗꯣꯛꯅ ꯁꯥꯎꯔꯨꯕꯁꯨ ꯉꯝꯗ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤ ꯑꯣꯖꯥ ꯊꯧꯖꯥꯜ ꯑꯃꯨꯛ ꯑꯃꯨꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯄꯥꯒꯤ ꯑꯃꯨ ꯏꯄꯥꯅ ꯅꯆꯜꯒꯤ ꯁꯤꯜꯂꯤꯕꯁꯤꯗ ꯏꯆꯥꯅꯅꯦ ꯃꯕꯨꯡ ꯁꯛꯅ ꯇꯦꯡꯕꯥꯡꯒꯗꯕꯅꯤ ꯏꯄꯥꯒꯤꯗꯤ ꯅꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦꯗꯣ ꯏꯆꯥ ꯄꯤꯕ ꯌꯥꯎꯖꯗꯕ ꯑꯩꯒꯤꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯁꯦ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤꯗꯣ ꯑꯃꯨ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯛꯏ ꯑꯣꯖꯥ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ ꯑꯣꯖꯥꯒꯤꯗꯃꯛ ꯏꯆꯜꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯉꯁꯤꯒꯤ ꯏꯇꯥꯎ ꯑꯃꯗꯤ ꯏꯆꯜꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯆꯤꯟꯕꯥꯜꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯨ ꯐꯥꯖꯤꯟꯖꯩ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯇꯥꯎ ꯃꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤ ꯑꯃꯗꯤ ꯁꯪꯕꯥꯅꯕꯤꯁꯨ ꯄꯨꯟꯁꯤ ꯄꯨꯟ ꯁꯦꯝꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯃꯅꯤꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯋꯥꯡ ꯈꯨꯟꯗꯣꯜꯗ ꯑꯍꯜ ꯑꯃꯈꯛ ꯀꯟꯅ ꯅꯥꯔꯝꯃꯤ ꯃꯗꯨꯗ ꯑꯋꯥꯡ ꯈꯨꯟꯗꯣꯜꯒꯤ ꯑꯍꯜꯁꯤꯡꯅ ꯃꯅꯤꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯃꯨꯕꯨ ꯀꯧꯗꯨꯅ ꯑꯍꯜ ꯑꯗꯨ ꯌꯦꯡꯍꯜꯂꯤ ꯑꯍꯜ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯃꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯈꯨꯔꯥ ꯏꯄꯨꯁꯤꯗꯤ ꯀꯨꯏꯔꯔꯣꯏ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯃꯥꯡꯂꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯈꯨꯔꯥ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯅꯥꯔꯤꯕ ꯏꯄꯨ ꯑꯁꯦ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯇꯤꯟ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯤ ꯅꯥꯔꯤꯕꯒꯤ ꯃꯆꯥꯗꯨꯅ ꯏꯕꯨꯡꯉꯣ ꯅꯄꯨꯁꯦ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯅꯤ ꯃꯍꯥꯛꯇꯤ ꯋꯥꯈꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯈꯨꯔꯥ ꯁꯨꯝꯗꯧꯔꯁꯤ ꯏꯄꯨꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯑꯁꯦ ꯐꯥꯖꯤꯟꯅꯕ ꯏꯄꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯈꯔ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯁꯤꯡꯗꯣ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯒꯗꯧꯔꯤꯕꯅꯤꯗꯣ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯏꯕꯨꯡꯉꯣꯅ ꯐꯅꯕ ꯍꯦꯛꯇ ꯁꯤꯟꯕꯤꯔꯣ ꯈꯨꯔꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯀꯔꯤꯕꯨ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯈꯣꯏꯒ ꯅꯛꯅꯁꯨ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯇꯥꯎ ꯃꯅꯤꯕꯨ ꯏꯆꯥ ꯃꯅꯤꯗꯣ ꯃꯥꯒꯤ ꯏꯕꯦꯝꯃꯗꯣ ꯈꯣꯏꯖꯤ-ꯈꯥꯗ ꯇꯧꯖꯤꯡ ꯍꯩꯔꯨ ꯄꯥꯟꯈ꯭ꯔꯕꯣꯏ ꯑꯗꯨꯗ ꯑꯅꯥ ꯑꯌꯦꯛꯁꯦ ꯃꯇꯝ ꯈꯔꯗꯤ ꯃꯥꯒꯤ ꯏꯕꯦꯝꯃꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯊꯧꯄꯥꯡꯗꯔꯣꯏ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯔꯔꯦ ꯃꯥꯒꯤ ꯃꯇꯥꯎ ꯏꯕꯨꯡꯉꯣꯕꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯔꯦꯗꯣ ꯑꯩꯒꯤ ꯏꯇꯥꯎꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅꯦ ꯈꯨꯔꯥ ꯃꯥꯒꯤ ꯑꯩꯒꯤ ꯏꯊꯧ ꯆꯤꯟꯕꯁꯤꯗ ꯀꯔꯤꯁꯨ ꯈꯪꯂꯨꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯨꯔꯥ ꯐꯔꯦ ꯈꯨꯔꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛꯇꯣ ꯁꯦꯝ ꯁꯥꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯅꯆꯥꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯃꯨꯒꯤ ꯋꯥꯈꯜꯗ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯀꯌꯥꯗꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯇꯁꯦꯡꯕꯃꯛꯇꯤ ꯑꯃꯨꯅ ꯁꯪꯕꯥꯅꯕꯤꯕꯨ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯎ ꯃꯅꯤꯒ ꯈꯪꯅꯗꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯖꯥ ꯐꯥꯎꯕꯅ ꯃꯅꯤꯗ ꯃꯆꯥꯅꯨꯄꯤ ꯍꯦꯛꯇ ꯊꯥꯖꯈꯤꯕ ꯀꯌꯥꯁꯤꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯤꯅ ꯃꯇꯥꯎ ꯃꯅꯤꯒꯤ ꯅꯥꯛꯇ ꯐꯥꯎꯕ ꯅꯣꯡꯃꯗ ꯆꯠꯈꯤꯗꯕꯅꯤ ꯃꯅꯤꯅ ꯃꯥꯕꯨ ꯊꯤꯔꯛꯂꯕꯁꯨ ꯃꯥꯅ ꯂꯣꯠꯈꯤꯕ ꯎꯅꯗꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯐꯥꯎꯕ ꯋꯥꯔꯧꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎ ꯆꯠꯈꯤꯗꯕꯅꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯑꯃꯨꯛ ꯑꯋꯥꯡ ꯈꯨꯟꯗꯣꯜꯒꯤ ꯏꯄꯨꯒꯤ ꯂꯥꯏꯊꯧ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯂꯝꯕꯤꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯂꯥꯏꯊꯧ ꯇꯧꯕ ꯍꯧꯔꯛꯏ ꯑꯍꯜꯗꯨꯅ ꯁꯥꯟꯅꯔꯝꯕꯒꯤ ꯄꯣꯠꯂꯝ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯃꯩ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯣꯜ ꯁꯣꯜꯂꯛꯏ ꯃꯇꯝꯗꯨꯗ ꯅꯥꯀꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯩ ꯑꯃꯨ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯂꯩꯍꯜꯂꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯈꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏ ꯑꯃꯨ ꯑꯩꯈꯣꯏꯕꯨ ꯀꯜꯂꯨ ꯑꯃꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯑꯐꯕ ꯍꯥꯏꯕꯗꯨ ꯈꯜꯂꯛꯇ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯃꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ
ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯐꯔꯦꯅꯦ, ꯅꯈꯣꯏꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯍꯜꯂꯒꯦ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯊꯨꯡꯍꯟꯕ ꯇꯥꯏ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯍꯥꯏꯌꯨ꯫ ꯑꯩꯗꯤ ꯃꯤꯁꯥ ꯆꯥꯅꯤꯡꯉꯤꯗ꯫ ꯍꯅꯨꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯁꯥ ꯄꯤꯖꯒꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯤꯁꯥꯗꯣ ꯑꯩ ꯄꯤꯒꯦ꯫ ꯅꯈꯣꯏꯒꯤ ꯂꯩꯐꯝꯁꯨ ꯇꯥꯛꯂꯒꯦ꯫ ꯈꯨꯜꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ꯫ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕꯅꯤ꯫ ꯃꯥꯅ ꯑꯁꯨꯝ ꯈꯨꯜꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯀꯥꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ, ꯑꯩꯕꯨ ꯇꯥꯛꯄꯤꯕ ꯑꯣꯖꯥ ꯑꯣꯏꯔꯕꯁꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ, ꯃꯕꯨꯛ ꯁꯦꯡꯗꯕ ꯑꯣꯖꯥ, ꯃꯈꯣꯏꯅꯤꯕꯨ ꯅꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯖꯔꯨꯔꯣ꯫ ꯑꯃꯥꯏꯕꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯀꯔꯝ ꯆꯥꯔꯨꯒꯅꯤ? ꯐꯔꯦ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯥꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯂꯩꯕ ꯃꯤ ꯈꯔꯗꯤ ꯁꯣꯏꯗꯅ ꯆꯥꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯕꯛꯁꯨ ꯇꯧꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯑꯃꯨꯛ ꯑꯐꯕꯇ ꯈꯟꯊꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯗ ꯑꯣꯖꯥ ꯑꯃꯗꯤ ꯃꯅꯤ ꯍꯥꯠꯅꯕ ꯍꯣꯠꯅꯧ, ꯃꯈꯣꯏꯗ ꯉꯝꯗ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯣꯖꯥ ꯊꯧꯖ ꯃꯥꯒꯤ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜ ꯆꯥꯏꯒꯣꯏꯅꯨꯡ ꯑꯃꯗꯤ ꯌꯨꯝ ꯍꯤꯡꯈꯣꯜꯂꯥꯏ ꯈꯣꯏꯔꯝꯖꯗꯨꯅ ꯃꯥꯏꯀꯩ ꯉꯥꯛꯅꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯛꯇꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯥꯕꯨ ꯅꯤꯡꯖ ꯇꯨꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯏ ꯐꯠꯇꯕ ꯑꯃꯨꯅ ꯊꯥꯔꯛꯈꯤꯕꯁꯤꯡꯗꯨ ꯍꯤꯡꯈꯣꯜꯒꯤ ꯅꯥꯀꯜ ꯎꯇꯣꯟ ꯋꯥꯇꯣꯟꯗ ꯃꯊꯤ ꯐꯣꯡꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯣꯖꯥ ꯊꯧꯖ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕꯁꯤꯗꯤ? ꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯁꯥꯅꯤꯜ ꯐꯪꯏꯅ꯫ ꯑꯩꯒꯤ ꯌꯨꯝꯌꯥꯁꯤꯗ ꯀꯝꯗꯧꯅ? ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯀꯥꯡꯂꯣꯟ ꯄꯨꯊꯣꯛꯇꯨꯅ ꯊꯨꯅꯃꯛ ꯌꯦꯡꯈꯤꯒꯦ꯫ ꯑꯣꯖꯥ ꯊꯧꯖ ꯃꯥꯒꯤ ꯈꯪꯖꯕꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯥꯎꯗꯨꯅ ꯃꯤꯡꯁꯦꯜ ꯀꯥꯡꯂꯣꯟ ꯌꯦꯡꯂꯛꯏ꯫ ꯎꯔꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯍꯩꯔꯣꯏ ꯑꯃꯨꯅ ꯇꯧꯈꯤꯕꯁꯤꯡꯗꯨ꯫ ꯑꯣꯖꯥ ꯊꯧꯖ ꯃꯊ꯭ꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ꯫ ꯏꯄꯥꯒꯤ ꯑꯃꯨ, ꯄꯪꯉꯤꯗ ꯅꯍꯥꯛꯁꯦ꯫ ꯑꯩꯃꯛꯀꯤ ꯃꯍꯩꯔꯣꯏꯃꯛꯅ꯫ ꯑꯣꯖꯥ ꯊꯧꯖ ꯃꯥꯒꯤ ꯂꯩꯖꯕꯤ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯊꯧꯖ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯤꯡꯁꯦꯜ ꯀꯥꯡꯂꯣꯟꯒꯤ ꯄꯣꯠꯂꯝ, ꯃꯤꯡꯁꯦꯜ, ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ, ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯁꯪꯕꯥꯅꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯃꯅꯤꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯒꯤ ꯃꯁꯥꯗꯗꯤ ꯆꯪꯕ ꯉꯝꯂꯝꯗꯦ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ꯫ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯤ ꯑꯃ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯈꯟꯅ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯤꯒꯤ ꯂꯣꯏꯅꯕꯤ ꯁꯪꯕꯥꯅꯕꯤ ꯃꯄꯥꯜꯗ ꯀꯥꯎꯗꯨꯅ ꯊꯝꯂꯝꯕ ꯃꯄꯨꯔꯣꯏꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯧꯔꯝꯕ ꯈꯨꯗꯩꯗꯨ ꯂꯧꯁꯤꯟꯕ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯆꯨꯔꯤꯗꯨ ꯍꯦꯛ ꯀꯨꯝꯊꯕꯒ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯐꯠ ꯆꯣꯡꯁꯤꯜꯂꯤ꯫ ꯏꯃꯥ! ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯣꯖꯥ ꯊꯧꯖ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯪꯕꯥꯅꯕꯤꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯄꯥ ꯊꯧꯖ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯊꯨꯅ ꯌꯥꯡꯅ ꯇꯥꯟꯊꯣꯛꯍꯧꯔꯤ꯫ ꯃꯅꯤꯁꯨ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯀꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ꯫ ꯏꯈꯣꯏꯕꯨꯡꯉꯣ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯐꯝꯁꯤꯗ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯕꯨꯡꯉꯣ ꯃꯅꯤ, ꯏꯀꯣ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯁꯦ꯫ ꯏꯆꯥ ꯁꯪꯕꯥꯅꯕꯤꯕꯨ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯁꯤꯟꯈꯤꯁꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯪꯕꯥꯅꯕꯤ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯄꯥ ꯂꯩꯔꯝꯕꯗꯨꯗ ꯄꯨꯡꯉꯛꯏ꯫ ꯕꯥꯕꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ? ꯕꯦꯃꯥ, ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯈꯤꯁꯤ꯫ ꯏꯄꯥ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯒꯦ꯫ ꯑꯁꯨꯝꯅ ꯁꯪꯕꯥꯅꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯤ꯫ ꯃꯅꯤ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯃꯥ ꯃꯄꯥ, ꯃꯆꯤꯜ ꯃꯅꯥꯎ ꯑꯃꯗꯤ ꯑꯣꯖꯥ ꯊꯧꯖ ꯁꯪꯕꯥꯅꯕꯤ ꯄꯨꯟꯅ ꯐꯝꯂꯤ꯫ ꯃꯌꯥꯝꯅ ꯈꯪꯅꯤꯡꯗꯨꯅ ꯉꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯣꯖꯥ ꯊꯧꯖꯥꯜꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯏꯀꯣꯒꯤ ꯃꯅꯤ, ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯨꯅ ꯑꯩꯈꯣꯏ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯇꯦꯝꯁꯤꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯩꯃꯛꯀꯤ ꯃꯍꯩꯔꯣꯏꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ꯫ ꯃꯅꯤ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛꯏ꯫ ꯑꯣꯖꯥ ꯊꯧꯖꯥꯜ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤ ꯏꯄꯥꯕꯨ ꯍꯥꯟꯅ ꯇꯦꯝꯁꯤꯡꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯍꯥꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯏꯗ ꯇꯥꯏꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯈꯪꯕꯗꯒꯤ ꯑꯩꯍꯥꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯉꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯅꯤꯅ ꯑꯃꯨꯛ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯏꯀꯣꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯤꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯂꯥꯏ ꯐꯠꯇꯕꯁꯤꯡꯁꯦ ꯍꯥꯟꯅ ꯇꯥꯏꯁꯤꯟꯅꯕ, ꯂꯥꯏꯔꯣꯜ ꯆꯟꯈꯤꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯁꯣꯛꯂꯛꯇ꯭ꯔꯤꯉꯩ, ꯑꯋꯥ ꯑꯅꯥ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯡ ꯈꯨꯟꯗꯣꯜꯒꯤ ꯏꯄꯨꯈꯣꯏ ꯃꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯁꯤ꯫ ꯆꯨꯝꯃꯤ, ꯍꯧꯖꯤꯛꯃꯛ
ꯑꯋꯥꯡ ꯈꯨꯟꯗꯣꯜꯗ ꯆꯠꯂꯁꯤ ꯕꯦꯝꯃ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯏꯄꯥꯅ ꯅꯈꯣꯏ ꯌꯨꯝ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯉꯥꯛꯂꯣꯟ ꯂꯥꯏꯔꯣꯟ ꯁꯣꯟꯕꯤꯔꯝꯂꯒꯦ ꯑꯁꯨꯝꯅ ꯑꯣꯖꯥ ꯊꯧꯖꯥꯜꯅ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯃꯅꯤꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯉꯥꯛꯄꯤꯔꯝꯂꯦ ꯑꯣꯖꯥ ꯑꯃꯗꯤ ꯃꯅꯤ ꯑꯋꯥꯡꯒꯤ ꯈꯨꯟꯗꯣꯟꯒꯤ ꯈꯨꯔꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯃꯍꯥꯛꯅ ꯃꯩ ꯊꯥꯒꯅꯤ ꯃꯥꯡꯍꯟꯒꯅꯤ ꯂꯥꯏꯁꯤꯡꯗꯣ ꯃꯍꯥꯟꯐꯝꯗ ꯍꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯄꯨꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯔꯝꯂꯝꯂꯤꯕꯀꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯠꯅꯕ ꯁꯥꯎꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯏꯄꯨꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕꯗꯤ ꯃꯥꯡꯂꯤ ꯄꯨꯝꯅꯃꯛ ꯏꯄꯨꯅ ꯂꯥꯏꯁꯤꯡꯁꯦ ꯁꯥꯟꯅꯔꯝꯕꯗꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕꯅꯤ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄꯅ ꯃꯈꯣꯏꯁꯨ ꯃꯅꯤꯡ ꯇꯝꯅꯤꯡꯂꯛꯄ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯏꯄꯨꯅ ꯀꯜꯂꯤꯉꯩꯗ ꯃꯐꯝ ꯆꯥꯅꯁꯨ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯤꯕꯤꯔꯣ ꯑꯁꯨꯝꯅ ꯑꯣꯖꯥ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯤꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯗꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯃꯥꯡꯍꯟꯈ꯭ꯔꯦ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯣꯖꯥ ꯑꯃꯗꯤ ꯃꯅꯤꯕꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯑꯍꯜꯗꯨꯒꯤ ꯃꯆꯥꯗꯨꯅ ꯑꯣꯖꯥꯈꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯦ ꯑꯋꯥꯕ ꯇꯥꯔꯝꯒꯅꯤꯗ ꯑꯗꯣ ꯑꯣꯖꯥ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯊꯧ ꯄꯨꯝꯕ ꯑꯣꯖꯥꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯈꯨꯜꯁꯤꯕꯨ ꯀꯟꯕꯤꯌꯨꯗꯣ ꯑꯣꯖꯥ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯑꯣꯖꯥ ꯊꯧꯖꯥꯜꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯈꯨꯜ ꯑꯗꯨ ꯑꯋꯥ ꯑꯅꯥꯁꯨ ꯇꯥꯗ꯭ꯔꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯤꯡꯐꯨ ꯉꯥꯡꯅꯔꯛꯄ ꯑꯃꯗꯤ ꯑꯃꯗꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯑꯃꯨꯒꯤ ꯐꯠꯇꯕ ꯀꯌꯥ ꯈꯪꯅꯔꯛꯄꯅ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯑꯅꯥ ꯑꯌꯦꯛ ꯑꯃꯗꯤ ꯊꯧꯔꯝ ꯀꯌꯥ ꯍꯥꯏꯕꯤꯈꯤꯗ꯭ꯔꯦ ꯃꯤꯅꯁꯨ ꯃꯥꯕꯨ ꯎꯕꯗ ꯀꯧ ꯉꯥꯡꯕ ꯐꯥꯎ ꯇꯧꯈꯤꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯎꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯂꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯂꯤ ꯃꯥꯕꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯇ ꯇꯧꯈꯤꯕ ꯀꯌꯥ ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯀꯞꯆꯔꯛꯂꯤ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯄꯪꯂꯨꯔꯤꯕꯅꯣ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯗ ꯊꯥꯡꯅ ꯌꯥꯟꯁꯤꯟꯖꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦꯗꯀꯣ ꯑꯩꯕꯨ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯕꯨ ꯇꯦꯝꯁꯤꯡꯒꯤ ꯈꯜꯂꯨꯔꯦ ꯏꯇꯥꯎ ꯅꯇꯥꯎꯅ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯏꯔꯥꯜ ꯀꯌꯥ ꯂꯪꯖꯔꯕꯅꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯃꯀꯨꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯪꯗꯕ ꯀꯌꯥ ꯃꯀꯨ ꯏꯕꯨꯡꯉꯣꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯖꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯑꯣꯖꯥꯒꯤ ꯁꯨꯃꯥꯡ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯂꯩ ꯑꯣꯖꯥꯕꯨ ꯀꯧꯖꯕꯁꯨ ꯉꯝꯗ ꯃꯇꯥꯎꯕꯨ ꯀꯧꯕꯁꯨ ꯉꯝꯗ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯊꯧꯖꯥꯜꯅ ꯑꯃꯨꯕꯨ ꯎꯔꯗꯨꯅ ꯍꯩ ꯑꯃꯨ ꯅꯠꯇ꯭ꯔꯅꯦ ꯏꯄꯥꯒꯤ ꯑꯃꯨ ꯏꯆꯥꯅ ꯉꯁꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ ꯂꯥꯎꯅꯦ ꯏꯄꯥꯒꯤ ꯅꯥꯛꯇ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨ ꯀꯣꯏꯔꯤꯕ ꯑꯩꯍꯥꯛꯁꯦ ꯅꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯅꯍꯥꯛꯀꯤ ꯑꯣꯖꯥ ꯊꯧꯖꯥꯜꯗꯨꯅꯤ ꯏꯆꯥꯅ ꯉꯁꯤ ꯊꯥꯖꯗꯅ ꯂꯥꯛꯄꯁꯦ ꯏꯄꯥꯗꯤ ꯅꯨꯡꯉꯥꯏꯅꯦꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯃꯤꯠꯇꯒꯤ ꯄꯤ ꯈꯥꯝꯕ ꯌꯥꯗ ꯁꯤꯟꯊꯔꯛꯂꯦ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯀꯌꯥꯗꯨꯅ ꯋꯥꯈꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯣꯖꯥꯒꯤ ꯈꯣꯡ ꯁꯣꯛꯅ ꯀꯞꯇꯨꯅ ꯑꯣꯖꯥ ꯅꯆꯥ ꯂꯥꯟꯖꯔꯦ ꯑꯣꯖꯥ ꯅꯆꯥꯒꯤ ꯑꯄꯪꯕ ꯋꯥꯈꯜꯅ ꯑꯣꯖꯥꯕꯨ ꯂꯥꯟꯅ ꯎꯔꯨꯔꯦ ꯅꯆꯥ ꯑꯩꯅ ꯂꯪꯖꯔꯨꯕ ꯏꯔꯥꯜꯁꯤꯡꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ ꯑꯣꯖꯥꯅ ꯏꯐꯝꯗ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯔꯣ ꯅꯆꯥ ꯍꯔꯥꯎꯅ ꯂꯧꯖꯒꯦ ꯑꯣꯖꯥ ꯏꯄꯥꯒꯤ ꯑꯃꯨꯁꯦ ꯍꯧꯒꯠꯂꯨ ꯏꯆꯥꯗꯕꯨ ꯏꯄꯥꯅ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯔꯨꯒꯅꯤ ꯉꯁꯤ ꯏꯆꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥꯕꯨ ꯈꯪꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯉꯝꯂꯤꯕꯁꯦ ꯃꯁꯤꯅ ꯏꯄꯥꯒꯤ ꯑꯄꯦꯟꯕꯅꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯃꯟ ꯈꯨꯝꯒꯦ ꯑꯋꯥꯕ ꯅꯪꯍꯟꯒꯦ ꯈꯛ ꯈꯜꯂꯣꯏꯀꯣ ꯍꯥꯏꯅꯕ ꯂꯩ ꯇꯨꯔꯦꯟꯒꯤ ꯂꯥꯏꯖꯦ ꯏꯁꯤꯡꯗꯤ ꯍꯟꯒꯠꯅ ꯆꯦꯟꯗꯦ ꯑꯩꯍꯥꯛꯅ ꯅꯈꯣꯏ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯏꯆꯥꯒꯨꯝ ꯂꯣꯏꯅ ꯅꯨꯡꯁꯤꯅꯦ ꯑꯣꯖꯥ ꯉꯁꯤꯗꯤ ꯑꯣꯖꯥꯒꯤ ꯅꯨꯡꯁꯤꯕ ꯀꯌꯥꯁꯤꯅ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤ ꯄꯦꯟꯖꯔꯤ ꯅꯆꯥꯅ ꯄꯪꯂꯨꯕꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜ ꯈꯪꯕ ꯐꯥꯎ ꯉꯝꯂꯨꯗ꯭ꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯆꯥ ꯐꯠꯇꯕ ꯋꯥꯈꯜ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯆꯥꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯦ ꯆꯦꯜꯂꯛꯂꯕ ꯃꯤꯀꯨꯞꯇꯨꯗ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯑꯣꯏꯁꯅꯨ ꯏꯄꯥꯒꯤ ꯑꯃꯨ ꯏꯇꯥꯎꯃꯅꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗꯁꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯔꯨꯞ ꯃꯁꯛ ꯈꯪꯗꯕ ꯅꯇꯥꯎ ꯅꯆꯤꯟ ꯄꯦꯟꯅ ꯆꯩ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯏꯐꯝꯗ ꯂꯃꯟ ꯈꯨꯝꯕ ꯏꯇꯥꯎ ꯅꯇꯥꯎ ꯑꯣꯏꯅꯕꯨ ꯏꯇꯥꯎꯗ ꯀꯔꯤ ꯄꯦꯟꯗꯕ ꯊꯝꯗꯦꯗꯣ ꯉꯁꯤ ꯏꯇꯥꯎꯅ ꯑꯐ ꯐꯠꯇ ꯈꯪꯗꯨꯅ ꯅꯇꯥꯎ ꯑꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯑꯁꯤꯃꯨꯛ ꯄꯦꯟꯖꯕ ꯂꯩꯇꯦꯗꯣ
ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅ ꯂꯣꯏꯅꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯁꯣꯟꯅꯈꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯅꯕꯗꯨ ꯃꯥꯡꯂꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯇꯥꯎꯅ ꯋꯥꯈꯤꯕꯅꯤ꯫ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯅ ꯏꯇꯥꯎ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤ ꯎꯔꯒ ꯅꯣꯡꯃ ꯂꯛꯅꯕꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯏꯇꯥꯎ? ꯏꯇꯥꯎ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯇꯥꯎ ꯑꯣꯏꯅ ꯍꯥꯏꯈꯤ ꯏꯀꯧꯄꯣꯡꯅ, ꯑꯩꯒꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯔꯨꯕꯅ ꯏꯇꯥꯎꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯨꯔꯦ꯫ ꯅꯇꯥꯎ ꯑꯣꯏꯕꯅ ꯈꯨꯠ ꯄꯦꯟꯅ ꯍꯥꯜꯂꯣ ꯏꯇꯥꯎ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯏꯀꯥꯏꯕꯅ ꯏꯃꯥꯏꯁꯦ ꯎꯠꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯇꯥꯎ, ꯂꯥꯟꯗꯕ ꯉꯝꯕ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯑꯩꯒꯤ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯑꯁꯥꯎꯕꯅ ꯏꯇꯥꯎꯕꯨ ꯂꯃꯟ ꯈꯨꯝꯗꯨꯅ ꯏꯇꯥꯎꯕꯨ ꯃꯥꯡꯍꯟꯈꯤꯕ ꯉꯝꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯅꯍꯥꯛꯄꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯗ꯭ꯔꯥ? ꯅꯨꯡꯁꯤꯅ ꯂꯣꯏꯅꯈꯤꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯂꯃꯟ ꯈꯨꯝꯅꯗꯨꯅ ꯑꯉꯝꯕꯅ ꯍꯥꯠꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯉꯥꯡꯅꯍꯧꯕ ꯑꯩ ꯄꯥꯝꯗꯤꯌꯦ ꯏꯇꯥꯎ꯫ ꯏꯇꯥꯎ ꯅꯨꯡꯁꯤꯕ, ꯅꯇꯥꯎ ꯂꯥꯜꯂꯤ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯏꯇꯥꯎ, ꯅꯇꯥꯎꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯇꯥꯎ ꯅꯨꯡꯁꯤꯕ, ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯏꯇꯥꯎꯕꯨ ꯅꯨꯡꯁꯤꯕꯅ ꯅꯇꯥꯎꯒꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯈꯤꯕꯅꯤ꯫ ꯏꯇꯥꯎ ꯅꯨꯡꯁꯤꯕ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤ ꯀꯞꯄꯤ, ꯑꯃꯨꯛ ꯅꯣꯛꯏ, ꯍꯔꯥꯎꯅ ꯂꯦꯡꯒꯣꯟꯅꯩ꯫ ꯑꯣꯖꯥꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯣꯖꯥꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯒ ꯍꯔꯥꯎꯖꯩ꯫